Vitamin D marang kaina yauba chinjak amade masina haksangda piriba kanabasinggi matangda khangjinse article ase huyalan pau pau sege loksing pukai gi kalamdagi lokhatsabanai aikhoi gi haksangda mathau taba masal singi manungda vitamin D su amane aikhoi gi haksangna mathau taba vitamin D gi chang mapung phana phangba ngamdrabade tongan ba makhal gi nungai tabasing aikhoi gi haksangda thoalaeng vitamin D haina khangnariba se fat soluble oiba vitamin ne masida vitamin D1, D2 amasung D3 yaure vitamin D ase aikoige akoibada marang kaina fangliba chinjaksingda irai laina phange masigi mathakta aikoigi haksangna nungsa mangalda leiba matamda vitamin D ase haksangna dumak puthokpa ngamme vitamin D na aikoigi haksangna mathau tawhanbada achauba thodang kaya laure vitamin D gi maruiba thodang ama hairagade calcium amadi phosphorus ki saruksing subsanba amade normal immune system ama lehenbada control tawduna thamba sine aikoina haksangda vitamin D marang kaina phangalabade masina saru amadi yagi mapangal fana lehenbada natana laina makhal kaya dagi ngakthokpada su mateng pange maram aduna aikoina vitamin D marang kaina yauba chinjaksing matam pumbada sana bahonagadabanai vitamin D na aikoigi haksangda piriba kanaba amade masi watpa matamda aikoina thengnaba yaba khudong sadaba kharagi matangda aikoi hojik khangminarase ahanbada vitamin D na aikoigi haksangda nahalakadaba laina kharadagi ngakthokpa ngamme maruwaina vitamin D na thamoigi oiba laina sing narakadabadagi ngakthokpada chauna mateng pange aikoigi haksangda vitamin D gi level ase chang nemna yaurabade hypertension heart failure oiba masung stroke na chingba thogalakpagi chang wangkhalae masida natana vitamin D gi chang nemlabade loklai ho amadi sorhonbada nungai tabagi thokdok sing su thoalle vitamin D gi chang nemlabade aikoigi haksangi immune system mapangal sonthalakuna tongan ba makhalgi infection sing thogalaknaba achouba maram ama oi maram aduna aikoina masigi matangda yamna section gadabane ani subada vitamin D na aikoi mioi bagi wakhal nungaina lehenba amade depression gi chang hanthanba ngamme depression lehenda bai basi yamna maru oi maram de depression leiraba kanagumba mioi amana mirak thokpa matamda mayamga wakhal pulaktaba amade tawruba thabak maithina ba chauba maram ama oi adubu aikoina vitamin D marang kaina yauba chinjaksing chaba matamda masida yauriba masal sing aduna aikoigi wakhalondagi negative oiba sing hanthanba ngamme ahum subada aikoi miyoiba na thengnaba khwaidagi nungaitaba singi manungda haksangi arumba hengalakpa sisu amanai haksangi arumba ka hena hengalakpa miyoi ayamba vitamin D gi chang nemna yaurambagi oithokpa lai arumba hanthananabani haiduna diet control tawriba miyoi singdagi vitamin D gi supplement sing yauba chinjak sing charaga diet maintain tawbana arumba thuna hanthanba ngamme maruwaina calcium amasung vitamin D ani ase punna ikoina sarabade amuka hena arumba hanthanbagi thawongda mateng pangsilli haina thiziloi singna phongdokle amaromda vitamin D marang kaina yauba chinjak khara hairagade chengum yerum mamut liver meat sangi sangom amasung hawai chengwai sing asine chengum masi vitamin D gi maruwai bahurak phamne chengum kap amada vitamin D gi chang chamagu kuntraga taruk ayu yawe yerum mamuta yauba vitamin D gi chang na kuntraga taruk dasmik taret ayu yaure maram aduna ayuk yahurakpa matamda yerum ani charabade yamna kanaba phangane sa singi liver asi vitamin khaktana tana protein amasung mineral kaya gi haurakpham oi maram aduna meat liver sing ase ka hena sadrabasu chang amada ikoina chana bhonagadavani haina akhangai singna phongdokna re article ase reliable source da yumpham oiraga phongbane adubu masina medical professional singi pautaki mahut sinna bhonavadi natte